Numidang wairam pung mga tare, nung yam na kan na tay. May kay pumnamak pumamamlami, nung sit akan mamanang ngami haibagi matagom, uwa pumnamak purok-purok na iti. Utsik pumnamak una pumnamak uda tungduna, nung khangzaram bado, nung sit nung humna khangba ngamdaduna, paitok paisin tawri. Lambi chatlamba mi pumnamak satin na khangba ngamdaduna, lambi mayada layba yum na sangduna khangnari. Ngaihak layraga nung hangle at yamamlambadagi ngaurunarakle. Umangidi mathak singgidi singmai laisingidi makada urok sangu pairakle. Singmaida layba loksuptagi khong lauraduna laingangna thallaba isingna ngang lauraduna wawa launa selai. Lambi sunan mana satpa yadre. Sanbi sanau pumnamak ukhawakada nung khanguba mayum maikay pangnarakle. Sansen hasingna makoy na patagi hoirakpa sansingdo surabra haina yengna hoiduna inarakle. Kaithen nupi pumnamak lambi satpa ayamba nonghau amuk lakadra haiduna mayum sangay tamna prap laknare numit asi thasini. Numit takhrabadi amamba thengnaragani haiba mi pumnamak khangi. Matam masida kanagumba tangay fadaba nattana mapan thokpa matam natre amasung kanasu thokningdre. Tawgum sung mahausagi bonaduda makhoygi leisabi aduga mau aduga leptuna lei. Leisabi aduna hairai. Ngasidi itche maitay ningthau macha ado lakani haiba kaya thajadre. Mauna khumlai karigi ibema. Leisabi aduna lambi asi yauna nankre. Ngaihak leirabadi mit handokpa makai mamgadaba lamda asibo. Kadaidagi laklagabano. Mauna ma ngasida mangaire. Ngasi asi manggon oirabadi ningthau machanupi ibema amatta poksabi sanahanbigi mawa oigadawriba natra. Leisabina ningthau macha ibema adudi aihakti udri. Pami pamde su khangdri. Ningthau macha oibagi nupa macha thaudang aduk yengba haiba aduni. Adugi summathakta misu ningthau machane. Mauna makhatana khumlai. Summi masu ningthau machani. Aduga mana magidamakni haiduna wari lizariba ibema adubasu mahakna udri. Mamit tanglamgani khangde makhong teklamgani udri. Aduna aduk yamna lam henjillamgani haibadi khangde. Adugi mathakta ningthau machani pamde haiduna hek khainaba yagani haibasu leitedo. Adumnadi oiraga mahak soidana lakadaba maram amadi lei. Leisabina khangningna hanglai karam tauna kadi maramgino. Mauna ibema mahak ibema bu pamine. Leisabina mana ichida haibrane. Mauna khumlai kadaidagi haigadage maga unnaba matamdadi ibema su iyaw mayawi. Leisabina hoine adudi karamna khangi. Mauna ibema nupi amana natraga nupa amana atopa nupa amabu natraga nupi amabu nungsi natraga pami haiba asi khangnaba lambi leida. Leisabina kari lambino iche. Mauna lambi nattiye thongne. Leisabina thong hairaga amuka hena khangdrene. Iche aingonda hayu haibani. Mauna mitne mit. Leisabina mitna karam tauba. Mauna khumlai. Ibema mana ibema da yengliba mityeng adudagi aina khangba ngame. Adudi mana ibema bu yamna pami amasung nungsi. Leisabina makha tarai. Adudi ay supakhang adubu yamna munna yengina. Haima ikai jareda aigi mityeng dagisu nupa adubu pami hairine ko. Mauna summi ibema su mabu yengi. Ibema gi mityeng adudagi ibema na mabu pami haiba khangba ngame. Leisabina iche mityeng asi yamna yami boire. Mauna khumlai yami tingna yengba mityeng ama. Khoi na pukninggi wa yauna yengba mityeng ama. Ibema bu pakhang aduna konagi mityeng aduna yengkine. Leisabina adudi ma soidana lakadra. Mauna khumlai soidana lakani. Ngasidi mahak laklaga aina wari tambiringaida ibema thokho. Leisabina yum yauramgadra. Mauna khumlai yaurammo. Asomda nitya ningthau macha nongnaga tabane numidang oiraga taurakadaba bikarne khalubada chatpa talle.
ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯥꯗꯤ ꯖꯒꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯅꯥ ꯑꯃꯠꯇꯕꯨ ꯄꯥꯝꯗ꯭ꯔꯦ꯫ ꯃꯥꯕꯨ ꯋꯥꯔꯤ ꯇꯝꯕꯤꯔꯤꯕ ꯃꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄ ꯂꯩꯁꯥꯕꯤ ꯑꯗꯨꯇꯕꯨ ꯃꯥꯅ ꯄꯥꯝꯃꯤ꯫ ꯃꯕꯨꯛꯇ ꯂꯩꯕ ꯋꯥ ꯑꯗꯨꯗꯤ ꯃꯥꯅ ꯍꯥꯏꯗꯣꯛꯄ ꯉꯝꯗ꯭ꯔꯦ, ꯃꯔꯝꯗꯤ ꯌꯥꯝꯅ ꯂꯨꯈ꯭ꯔꯦ꯫ ꯑꯍꯥꯟꯕ ꯃꯔꯝ: ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯤꯕ ꯅꯨꯄꯥ ꯑꯃꯅ ꯃꯇꯧ ꯀꯔꯝ ꯇꯧꯅ ꯂꯩꯁꯥꯕꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕꯤ ꯑꯃꯕꯨ ꯑꯄꯥꯝꯕ ꯎꯠꯀꯕ, ꯅꯤꯡꯊꯧꯕꯨ ꯎꯁꯤꯠꯇꯕ ꯎꯠꯄ ꯊꯣꯛꯀꯅꯤ? ꯑꯅꯤꯁꯨꯕ ꯃꯔꯝ: ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯕꯨ ꯄꯥꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯑꯗꯨꯕꯨ ꯄꯥꯝꯕ ꯎꯠꯄꯁꯨ ꯂꯩꯁꯥꯕꯤ ꯑꯗꯨꯕꯨ ꯂꯪꯅꯕ ꯊꯣꯛꯀꯅꯤ꯫ ꯑꯗꯨꯅ ꯇꯧꯐꯝ ꯈꯪꯗꯦ꯫ ꯉꯁꯤ ꯆꯠꯇꯨꯅ ꯋꯥꯔꯤ ꯂꯤꯕꯗ ꯉꯝꯂꯦ, ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯕꯨ ꯂꯧꯕ ꯇꯥꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯩꯁꯥꯕꯤ ꯑꯗꯨ ꯐꯪꯗꯕ ꯇꯥꯔꯦ꯫ ꯆꯠꯇꯗꯨꯅ ꯇꯣꯛꯂꯦ, ꯂꯩꯁꯥꯕꯤ ꯑꯗꯨꯕꯨ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯀꯔꯤꯒꯨꯝꯕ ꯊꯣꯡ ꯑꯃꯠꯇ ꯅꯠꯇ꯭ꯔꯒ ꯃꯔꯝ ꯑꯃꯠꯇ ꯎꯗꯦ꯫ ꯑꯑꯣꯏꯅꯗꯨꯝ ꯂꯩꯁꯥꯕꯤ ꯑꯗꯨꯕꯨ ꯎꯅꯕ ꯂꯝꯕꯤ ꯄꯨꯝꯅꯃꯛ ꯀꯛꯂꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯉꯁꯤ ꯃꯥꯡꯒꯣꯟ ꯑꯣꯏꯕ ꯊꯣꯛꯂꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯗꯨꯅ ꯂꯩꯁꯥꯕꯤ ꯑꯗꯨꯕꯨ ꯎꯕꯗꯤ ꯐꯪꯒꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯉꯁꯤ ꯆꯠꯇꯨꯅ ꯃꯧ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯄꯔꯤꯆꯣꯏ ꯃꯨꯟꯅ ꯍꯪꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡ ꯆꯥꯗꯨꯅ ꯂꯩꯁꯥꯕꯤ ꯑꯗꯨꯕꯨ ꯐꯪꯒꯗꯕ ꯂꯩꯔꯕꯗꯤ ꯋꯥꯔꯤ ꯂꯤꯕ ꯆꯠꯇ꯭ꯔꯕꯁꯨ ꯇꯣꯛꯀꯦ꯫ ꯋꯥꯈꯜ ꯑꯁꯤ ꯈꯟꯗꯨꯅ ꯄꯥꯈꯪ ꯈꯣꯡꯁꯥꯟꯗꯣꯔꯛꯂꯦ꯫ ꯂꯝꯕꯤ ꯑꯅꯥꯟꯕꯗ ꯁꯤꯠꯇꯨꯅ ꯆꯠꯄꯗ ꯃꯇꯝ ꯈꯔꯗꯤ ꯆꯪꯏ, ꯑꯗꯨꯃꯛꯄꯨ ꯋꯥꯔꯤ ꯂꯤꯐꯝ ꯕꯣꯟ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯃꯧ ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯑꯗꯨꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯧꯅ ꯍꯥꯏꯔꯛꯏ, "ꯃꯥꯟꯖ ꯏꯕꯨꯡꯉꯣ, ꯊꯥꯖꯗꯅ ꯂꯦꯡꯂꯛꯂꯦꯗ"꯫ ꯄꯥꯈꯪꯅ ꯈꯨꯝꯂꯛꯏ, "ꯉꯁꯤꯗꯤ ꯌꯥꯝꯅ ꯕꯦꯕꯥꯔ ꯐꯖꯔꯝꯂꯦꯗ, ꯀꯔꯤꯅꯅꯣ"꯫ ꯃꯧꯅ, "ꯍꯌꯦꯡꯗꯒꯤꯗꯤ ꯃꯃꯥꯛ ꯏꯕꯨꯡꯉꯣ ꯀꯧꯈ꯭ꯔꯒꯗꯕꯅꯤ꯫ ꯉꯁꯤꯗꯗꯤ ꯑꯃꯨꯛꯇ ꯀꯧꯕ ꯍꯧꯅꯕ ꯀꯧꯍꯧꯒꯦ꯫ ꯅꯍꯥꯟ ꯃꯈꯩ ꯕꯦꯕꯥꯔ ꯌꯥꯝꯅ ꯀꯥꯏꯔꯨꯔꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ"꯫ ꯄꯥꯈꯪ ꯑꯗꯨ ꯃꯃꯥꯏ ꯉꯥꯡꯁꯤꯟꯗꯨꯅ ꯈꯨꯝꯂꯛꯏ, "ꯑꯩꯅ ꯀꯔꯝ ꯇꯧꯅ ꯃꯃꯥꯛ ꯏꯕꯨꯡꯉꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯀꯔꯤꯒꯨꯝꯕ ꯃꯃꯥꯛ ꯏꯕꯨꯡꯉꯣ ꯑꯣꯏꯔꯒꯕꯨ ꯑꯩꯅ ꯅꯤꯡꯕ ꯊꯨꯡꯒꯗ꯭ꯔꯅꯦ"꯫ ꯃꯧꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯅꯤꯡꯕ ꯄꯨꯡꯊꯨꯡ ꯊꯨꯡꯒꯗꯧꯔꯤꯕꯅꯤ, ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯐꯪꯒꯗꯧꯔꯤꯕꯅꯤ"꯫ ꯄꯥꯈꯪꯅ ꯍꯥꯏꯔꯛꯏ, "ꯊꯥꯖꯗꯦ"꯫ ꯃꯧꯅ ꯍꯥꯏꯔꯛꯏ, "ꯊꯥꯖꯧ, ꯖꯣꯏꯗ ꯑꯣꯏꯔꯛꯎ, ꯄꯨꯝꯅꯃꯛ"꯫ ꯃꯗꯨꯗꯒꯤ ꯃꯧꯅ ꯅꯤꯇ꯭ꯌꯥ ꯅꯤꯡꯊꯧ ꯃꯆꯥꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯃꯊꯪ ꯁꯤꯠꯅ ꯇꯝꯕꯤꯔꯦ꯫ ꯋꯥꯔꯤ ꯂꯤꯔꯤꯉꯩꯗ ꯂꯩꯁꯥꯕꯤ ꯆꯠꯈ꯭ꯔꯦ꯫ ꯋꯥꯔꯤꯗꯨ ꯂꯣꯏꯔꯗꯨꯅ ꯌꯦꯡꯊꯣꯛꯈꯤꯕꯗ ꯂꯩꯁꯥꯕꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯄꯥꯈꯪꯅ ꯍꯪꯂꯛꯏ, "ꯑꯦ ꯐꯔꯦꯗ, ꯏꯕꯦꯝꯃ ꯂꯩꯁꯥꯕꯤ ꯑꯁꯤ ꯀꯅꯥꯅꯣ"꯫ ꯃꯧꯅ ꯈꯨꯝꯂꯛꯏ, "ꯑꯩꯒꯤ ꯃꯔꯨꯞꯅꯤ"꯫ "ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯃꯨꯟꯅ ꯍꯪꯕꯕꯣ, ꯄꯨꯛꯅꯤꯡꯅ ꯇꯥꯕ꯭ꯔꯅꯦ"꯫ ꯄꯥꯈꯪꯅ, "ꯐꯖꯈ꯭ꯔꯦꯗ"꯫ ꯃꯧꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯂꯧꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯛ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩꯗ ꯑꯁꯤꯒꯨꯝꯕ ꯂꯩꯁꯥꯕꯤꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯍꯧꯅꯗꯦ, ꯇꯨꯃꯤꯟ ꯂꯩꯌꯨ"꯫ ꯄꯥꯈꯪ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩꯗꯤ ꯏꯕꯦꯝꯃ ꯍꯥꯏꯕ ꯉꯝꯗꯗꯨꯅ ꯇꯧꯕꯅꯤ, ꯖꯒꯠ ꯑꯁꯤꯗ ꯀꯅꯥ ꯑꯃꯠꯇ ꯄꯥꯝꯗ꯭ꯔꯦ ꯂꯩꯁꯥꯕꯤ ꯑꯁꯤ ꯎꯕꯗꯒꯤ꯫ ꯂꯩꯁꯥꯕꯤ ꯑꯁꯤ ꯑꯩꯒꯤ ꯑꯣꯏꯅꯕ ꯊꯧꯔꯥꯡ ꯇꯧꯕꯤꯔꯣ꯫ ꯑꯩ ꯉꯁꯤ ꯋꯥꯔꯤ ꯂꯤꯕꯒ ꯑꯃꯠꯇ ꯆꯠꯂꯔꯣꯏ꯫ ꯏꯁꯣꯔꯅ ꯁꯦꯝꯂꯛꯄꯗ ꯑꯩꯒꯤ ꯏꯁꯥꯗ ꯃꯤ ꯑꯃ ꯅꯨꯡꯁꯤꯅꯕ ꯃꯆꯥꯛ ꯄꯤꯔꯛꯄ ꯄꯨꯝꯅꯃꯛ ꯏꯕꯦꯝꯃ ꯑꯁꯤꯗ ꯂꯣꯏꯅ ꯍꯥꯞꯈ꯭ꯔꯦ꯫ ꯃꯤ ꯑꯃꯃꯨꯛ ꯅꯨꯡꯁꯤꯅꯕ ꯑꯩꯉꯣꯟꯗ ꯃꯆꯥꯛ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯨꯅꯤ ꯑꯩꯅ ꯋꯥꯔꯤ ꯂꯤꯕ ꯑꯃꯨꯛ ꯆꯠꯂꯨꯗꯨꯅ"꯫ ꯃꯧꯅ ꯈꯨꯝꯂꯛꯏ, "ꯋꯥꯔꯤ ꯂꯤꯕ ꯆꯠꯇꯕ ꯌꯥꯗꯦ꯫ ꯉꯁꯤ ꯑꯁꯤ ꯃꯥꯡꯒꯣꯟ ꯑꯣꯏꯔꯕꯗꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯤ ꯈꯪꯗꯦ, ꯂꯩꯁꯥꯕꯤ ꯑꯁꯤꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯃꯥꯡꯒꯣꯟ ꯑꯣꯏꯗ꯭ꯔꯕꯗꯤ ꯑꯩꯅ ꯄꯤꯕ ꯉꯝꯗꯦ"꯫ ꯄꯥꯈꯪ ꯑꯗꯨꯅ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯛꯏ, "ꯋꯥꯔꯤ ꯂꯤꯕ ꯉꯝꯕ ꯃꯤꯗ ꯂꯩꯁꯥꯕꯤ ꯑꯁꯤꯕꯨ ꯄꯤꯒꯗ꯭ꯔꯅꯦ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯉꯝꯕ ꯃꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯅꯤ ꯂꯧꯒꯗꯧꯔꯤꯕꯣꯏꯔꯦ"꯫ ꯃꯧꯅ, "ꯑꯅꯤ ꯂꯣꯟꯕ ꯈꯪꯗꯦ, ꯑꯍꯨꯝ ꯂꯣꯟꯕ ꯈꯪꯗꯦ, ꯃꯥꯡꯒꯣꯟ ꯑꯣꯏꯔꯒ ꯂꯩꯁꯥꯕꯤ ꯑꯁꯤꯗꯤ ꯑꯩꯅ ꯄꯤꯒꯅꯤ"꯫ ꯄꯥꯈꯪꯅ ꯍꯪꯂꯛꯏ, "ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯤ"꯫ "ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯤ ꯅꯤꯡꯊꯧꯅ ꯄꯤꯒꯗꯕꯅꯤꯗꯅ"꯫ ꯄꯥꯈꯪꯅ, "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯠꯇꯕ ꯏꯌꯥ ꯌꯥꯗ꯭ꯔꯦꯗꯅ"꯫ ꯃꯧꯅ ꯈꯨꯝꯂꯛꯏ, "ꯍꯣꯏ, ꯂꯦꯡꯂꯣ ꯏꯕꯨꯡꯉꯣ"꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯇꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯆꯃꯝꯅꯕ ꯂꯩꯇꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯍꯥꯏꯖꯔꯤ꯫ ꯑꯍꯥꯟꯕ ꯄꯥꯈꯪ ꯑꯁꯤ ꯂꯩꯁꯥꯕꯤ ꯑꯗꯨꯒ ꯃꯧ ꯑꯗꯨꯒ ꯎꯟꯅꯕ ꯃꯇꯝꯗ ꯄꯥꯈꯪꯒꯤ ꯄꯔꯤꯆꯣꯏꯗꯤ ꯃꯧ ꯑꯗꯨꯅ ꯂꯣꯏꯅ ꯍꯪꯈꯤ꯫ ꯇꯧꯒꯨꯝꯁꯨꯡ ꯄꯥꯈꯪ ꯑꯗꯨꯅꯗꯤ ꯀꯔꯤ ꯑꯃꯠꯇ ꯍꯪꯗꯕ ꯀꯔꯤꯒꯤꯅꯣ? ꯖꯒꯠ ꯑꯁꯤꯗ ꯄꯥꯈꯪ ꯖꯥꯠ ꯑꯁꯤ ꯃꯈꯜ ꯑꯅꯤ ꯁꯨꯏ꯫ ꯑꯃꯅ ꯅꯨꯄꯤꯕꯨ ꯍꯦꯛ ꯎꯕꯗ ꯄꯉꯥꯡꯗ ꯉꯥꯡꯗꯨꯅ ꯅꯨꯄꯤꯕꯨ ꯁꯨꯝꯍꯠꯄ ꯉꯝꯕ, ꯏꯀꯥꯏꯕ ꯏꯅꯥꯏ ꯅꯥꯏꯗꯕ ꯑꯃ꯫ ꯑꯇꯣꯞꯄ ꯑꯃꯅ ꯂꯈꯥ ꯑꯃ ꯅꯤꯡꯗꯨꯅꯁꯨ ꯅꯨꯄꯥꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯊꯋꯥꯏ ꯐꯅ ꯇꯥꯗꯨꯅꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯍꯦꯛ ꯎꯕꯒ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗꯗꯨꯅ ꯃꯥꯅ ꯅꯤꯡꯕꯗꯣ ꯁꯨꯛꯊꯨꯡ ꯍꯦꯛ ꯊꯨꯡꯗꯕ ꯑꯃ꯫ ꯍꯟꯗꯛꯀꯤ ꯅꯤꯇ꯭ꯌꯥ ꯅꯤꯡꯊꯧ ꯃꯆꯥ ꯑꯁꯤ ꯑꯀꯣꯟꯕꯒꯤ ꯄꯥꯈꯪ ꯑꯁꯤꯒꯤ ꯖꯥꯠꯅꯤ꯫
ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯎꯔꯒ ꯋꯥ ꯑꯃꯠꯇ ꯉꯥꯡꯕ ꯉꯝꯗꯦ꯫ ꯑꯗꯨꯒ ꯑꯁꯤꯃꯁꯨ ꯆꯤꯡꯅꯕ ꯌꯥꯏ ꯃꯗꯨꯗꯤ ꯂꯩꯕꯥꯛ ꯑꯃꯗꯒꯤ ꯐꯧꯖꯥ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯃꯥꯅ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯇꯝꯂꯤꯕ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯆꯠꯇꯨꯅ ꯋꯥꯔꯤ ꯂꯤꯔꯤꯕ ꯑꯁꯤ ꯃꯥꯒꯤ ꯐꯧꯖꯥꯒꯤ ꯃꯤ ꯑꯃꯠꯇꯅ ꯈꯪꯗꯦ꯫ ꯈꯪꯂꯕꯗꯤ ꯀꯔꯝ ꯇꯧꯔꯤꯕꯅꯣ? ꯍꯟꯗꯛꯀꯤ ꯐꯧꯖꯥ ꯑꯁꯤꯒꯤ ꯅꯤꯌꯣꯝꯅꯤ꯫ ꯐꯧꯖꯥꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯑꯌꯨꯛ ꯄꯨꯡ 9ꯗꯒꯤ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 5 ꯐꯥꯎꯕ ꯃꯤ ꯑꯃꯠꯇ ꯊꯣꯛꯄ ꯌꯥꯗꯦ꯫ ꯑꯗꯨꯒ ꯑꯉꯝ ꯃꯊꯧꯗꯤ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 5ꯗꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯐꯥꯎꯕ ꯑꯁꯤꯗꯤ ꯀꯧꯔꯛꯄ ꯅꯪꯂꯒ ꯂꯩꯅꯤꯡꯕ ꯃꯐꯝꯗ ꯂꯩꯕ ꯌꯥꯏ꯫ ꯇꯧꯒꯨꯝꯁꯨꯡ ꯃꯌꯥꯝ ꯐꯧꯖꯥ ꯄꯨꯟꯕ ꯁꯔꯗꯥꯔ ꯑꯃꯇꯪ ꯂꯩꯇꯕ ꯌꯥꯗꯦ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯑꯁꯤ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯂꯥꯂꯨꯞ ꯇꯥꯗꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯃꯆꯥ ꯑꯁꯤ ꯃꯌꯥꯝ ꯃꯔꯛꯇ ꯂꯩꯇꯦ꯫ ꯆꯤꯡ ꯑꯁꯤꯒꯤ ꯆꯤꯡꯈꯣꯡꯗ ꯃꯅꯥꯏ ꯑꯗꯥꯂꯤ ꯑꯃꯒ ꯃꯈꯣꯏ ꯑꯅꯤꯗ ꯗꯝꯕꯨꯔ ꯑꯃ ꯈꯟꯗꯨꯅ ꯂꯩ꯫ ꯄꯥꯈꯪ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯔꯛꯂꯦ꯫ ꯑꯀꯟꯕ ꯂꯥꯂꯨꯞ ꯆꯤꯡꯕꯅ ꯑꯕꯨꯡ ꯐꯝꯖꯧ ꯐꯝꯖꯧ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯉꯔꯥꯡꯒ ꯅꯍꯟꯒ ꯋꯥꯔꯤ ꯂꯤꯕꯗ ꯐꯝꯕ ꯃꯐꯝꯗ ꯐꯝꯍꯜꯂꯦ꯫ ꯁ꯭ꯔꯤꯖꯨꯠ ꯃꯍꯥꯔꯥꯖ ꯐꯝꯖꯥꯎꯗ ꯂꯦꯡꯈꯠꯈ꯭ꯔꯦ꯫ ꯄꯥꯈꯪ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯦ꯫ ꯀꯩꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯌꯣꯡꯅ ꯅꯣꯛꯂꯗꯨꯅ ꯊꯩꯕꯣꯡꯒ ꯍꯩꯕꯣꯡꯒ ꯀꯔꯝ ꯇꯧꯕ ꯏꯇꯥꯎ ꯃꯗꯨꯗꯨꯝ ꯍꯥꯟꯅ ꯇꯥꯈꯤꯒꯦ꯫ ꯀꯩꯅ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯛꯏ꯫ ꯃꯃꯥꯡꯉꯩ ꯁꯤꯔꯣꯏ ꯆꯤꯡꯒꯤ ꯆꯤꯡꯗꯣꯟꯗ ꯊꯩꯕꯣꯡꯒ ꯍꯩꯕꯣꯡꯒ ꯌꯥꯝꯅ ꯆꯥꯟꯅꯅ ꯍꯧꯃꯤꯟꯅꯩ꯫ ꯃꯈꯣꯏ ꯑꯅꯤ ꯉꯥꯆꯦꯠ ꯊꯨꯝꯆꯦꯠ ꯌꯦꯟꯅꯗꯨꯅ ꯆꯥꯃꯤꯟꯅꯩ꯫ ꯅꯣꯡꯃꯒꯤ ꯑꯃꯨꯛ ꯎꯟꯅꯍꯧꯗ꯭ꯔꯕꯗꯤ ꯆꯥꯛ ꯆꯪꯗꯕꯒꯨꯝ ꯇꯧꯏ꯫ ꯃꯈꯣꯏꯅ ꯍꯧꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯤꯅ ꯌꯧꯕ ꯂꯝ ꯅꯠꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯊꯩꯕꯣꯡ ꯍꯥꯏꯕ ꯑꯁꯤꯅ ꯑꯁꯤꯅꯤ, ꯍꯩꯕꯣꯡ ꯍꯥꯏꯕ ꯑꯁꯤꯅ ꯑꯁꯤꯅꯤ ꯍꯥꯏꯕ ꯀꯅꯥ ꯑꯃꯠꯇꯅ ꯃꯒꯨꯟ ꯈꯪꯗꯦ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯆꯤꯡꯗ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯇꯥꯟꯅꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯄꯥꯜꯂꯤꯕ ꯑꯁꯤ ꯃꯇꯝ ꯀꯨꯏꯔꯦ, ꯃꯔꯝ ꯑꯗꯨꯅ ꯇꯝꯄꯥꯛꯇ ꯑꯃꯨꯛꯇꯪꯁꯨ ꯄꯥꯜꯂꯨꯁꯤ꯫ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯎꯈ꯭ꯔꯨꯜ ꯍꯟꯗꯨꯡ ꯂꯥꯟꯗꯨꯅ ꯁꯦꯠꯄꯥꯎ ꯂꯝꯕꯨꯏ ꯐꯥꯎꯗꯨꯅ ꯇꯝꯄꯥꯛ ꯌꯧꯔꯛꯂꯦ꯫ ꯇꯝꯄꯥꯛꯇ ꯌꯦꯡꯊꯕ ꯆꯤꯡꯃꯥꯏ ꯌꯧꯔꯛꯄꯗ ꯃꯤꯇ꯭ꯌꯥ ꯇꯝꯄꯥꯛꯀꯤ ꯐꯖꯕ ꯎꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯦ ꯐꯖꯈ꯭ꯔꯦꯗ, ꯃꯤꯇ꯭ꯌꯥ ꯇꯝꯄꯥꯛ ꯆꯤꯡꯅ ꯏꯀꯣꯏ ꯀꯣꯏꯅ ꯄꯟꯁꯥꯔꯤꯕ ꯅꯤꯡꯊꯤꯗ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯀꯥꯟꯗꯨꯗ ꯅꯨꯃꯤꯠꯅ ꯆꯤꯡꯌꯥ ꯄꯛꯄꯗ ꯇꯝꯌꯥꯅ ꯀꯣꯔꯤ ꯆꯦꯟꯕꯗ ꯅꯨꯡꯊꯤꯟ ꯇꯥꯕ ꯆꯦꯛꯂꯥꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯏꯕ꯫ ꯅꯨꯃꯤꯗꯥꯡ ꯆꯥꯛꯇꯥꯕ ꯁꯦꯛꯄꯤꯁꯤꯡꯅ ꯎꯃꯪ ꯎꯃꯪꯗꯒꯤ ꯄꯥꯏꯊꯣꯔꯛꯏꯕ꯫ ꯂꯝꯐꯦꯟ ꯌꯥꯔꯦꯟ ꯑꯅꯤꯒꯤ ꯀꯣꯝꯕꯤꯔꯩ ꯆꯣꯡꯒꯟ ꯃꯔꯛꯇ ꯏꯔꯣꯏ ꯇꯣꯡꯗꯨꯅ ꯄꯥꯈꯪꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤ ꯊꯥꯗꯨꯅ ꯈꯨꯅꯨꯡ ꯏꯁꯩ ꯁꯛꯏꯕ ꯇꯥꯕꯒꯤ ꯄꯦꯟꯕ ꯂꯩꯇꯦꯗ꯫ ꯋꯥꯏꯊꯧ ꯁꯣꯏꯔꯦꯜ ꯂꯝꯖꯥꯏꯗ ꯇꯤꯡꯒꯣꯡ ꯐꯥꯟꯕ ꯃꯄꯣꯠ ꯃꯄꯣꯠ ꯐꯥꯗꯨꯅ ꯃꯌꯨꯝ ꯁꯪꯒꯥꯏ ꯄꯥꯡꯂꯛꯏ꯫ ꯏꯀꯣꯞ ꯑꯃꯁꯨꯡ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯏꯁꯤꯡꯗꯨ ꯆꯤꯡꯗꯣꯟꯗꯒꯤ ꯎꯕꯗ ꯂꯁꯤꯡ ꯇꯦꯔꯥ ꯐꯧꯕꯒꯨꯝ ꯅꯤꯡꯊꯤꯖꯅ ꯎꯔꯛꯏ꯫ ꯁꯥꯏꯊꯦꯟꯒꯤ ꯀꯣꯅꯨꯡꯗꯤ ꯎꯏ, ꯇꯧꯒꯨꯝꯁꯨꯡ ꯏꯝꯐꯥꯜꯒꯤ ꯀꯣꯅꯨꯡꯗꯤ ꯎꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯈꯜꯂꯛꯏ, ꯏꯝꯐꯥꯜ ꯁꯍꯔ ꯍꯥꯏꯕꯗꯣ ꯐꯖꯩ ꯍꯥꯏꯗ, ꯑꯗꯨꯕꯨ ꯎ ꯋꯥꯁꯤꯡꯅ ꯀꯔꯤ ꯑꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯏꯝꯐꯥꯜ ꯍꯦꯛ ꯌꯧꯔꯁꯤ ꯍꯥꯏꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯆꯤꯡꯌꯥ ꯇꯝꯌꯥꯗ ꯍꯧꯔꯁꯤꯔꯥ? ꯏꯝꯐꯥꯜ ꯑꯁꯤ ꯌꯥꯝꯅ ꯏꯁꯧ ꯂꯥꯡꯏ ꯍꯥꯏ, ꯆꯠꯈꯨꯝꯁꯤ꯫ ꯑꯁꯤꯋꯥꯏꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯍꯧꯔꯛꯐꯝ ꯆꯤꯡꯒꯁꯨ ꯅꯛꯅꯕ ꯌꯥꯏꯉꯪꯄꯣꯛꯄꯤ ꯑꯁꯤꯋꯥꯏꯗ ꯑꯁꯨꯝ ꯂꯩꯔꯁꯤ ꯍꯥꯏꯗꯨꯅ ꯂꯦꯞꯅꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯩꯕꯣꯡꯒ ꯍꯩꯕꯣꯡꯒ ꯇꯝꯄꯥꯛ ꯇꯥꯔꯒ ꯌꯥꯏꯉꯪꯄꯣꯛꯄꯤꯒꯤ ꯂꯝꯈꯣꯡ ꯃꯔꯨ ꯃꯄꯥꯟꯗ ꯈꯨꯟꯗꯥꯔꯁꯤ ꯍꯥꯏꯅ ꯂꯦꯞꯅꯔꯦ꯫ ꯂꯝꯈꯣꯡ ꯃꯔꯨꯒꯤ ꯃꯄꯥꯟꯗ ꯏꯪꯈꯣꯜ ꯆꯥꯎꯅ ꯆꯥꯎꯅ ꯈꯣꯛꯅꯗꯨꯅ ꯂꯩꯔꯦ꯫ ꯊꯩꯕꯣꯡꯅ ꯃꯥꯒꯤ ꯃꯁꯥ ꯃꯔꯦꯟ ꯐꯟꯕ ꯑꯗꯨꯗ ꯈꯔ ꯈꯔ ꯂꯥꯞꯅ ꯍꯧꯅꯁꯤ ꯍꯥꯏꯕꯗ ꯍꯩꯕꯣꯡꯅ ꯑꯁꯨꯝ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯕꯅꯤꯅ ꯏꯇꯥꯎ ꯂꯥꯞꯅꯒꯨꯝꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯈꯔ ꯅꯛꯅꯔꯞ ꯍꯧꯅꯔꯦ꯫ ꯍꯩ ꯑꯅꯤꯃꯛ ꯃꯥꯒꯤ ꯃꯥꯒꯤ ꯃꯒꯨꯟ ꯐꯣꯡꯗꯣꯛꯅꯗꯨꯅ ꯍꯧꯅꯔꯦ ꯑꯃꯁꯨꯡ ꯄꯥꯟꯅꯔꯦ꯫ ꯇꯥꯏꯕꯪ ꯃꯤꯒꯤ ꯂꯝꯗꯝ ꯌꯧꯔꯛꯂꯕꯅꯤꯅ ꯃꯤꯅ ꯍꯩ ꯑꯅꯤꯃꯛ ꯍꯦꯛꯂꯦ ꯑꯗꯨꯒ ꯆꯥꯔꯦ꯫ ꯊꯩꯕꯣꯡꯒꯤ ꯃꯍꯥꯎ ꯈꯪꯕꯗ ꯊꯩꯕꯣꯡꯕꯨ ꯍꯩꯅꯧ ꯊꯩꯕꯣꯡ ꯍꯥꯏꯗꯨꯅ ꯍꯩ ꯅꯤꯡꯊꯧꯒꯤ ꯃꯅꯨꯡ ꯆꯜꯍꯜꯂꯦ꯫ ꯍꯩꯕꯣꯡꯕꯨꯗꯤ ꯁꯪꯉꯤꯉꯩꯗ ꯁꯤꯡꯖꯨꯒ ꯏꯔꯣꯟꯕꯗꯒꯤ ꯍꯦꯟꯅ ꯆꯥꯟꯅꯗ꯭ꯔꯦ꯫ ꯑꯁꯤꯗ ꯍꯩꯕꯣꯡ ꯃꯕꯨꯛꯅꯤꯡ ꯋꯥꯔꯧꯔꯦ, ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯥꯎꯔꯦ꯫ ꯍꯩꯕꯣꯡꯅ ꯑꯁꯨꯝꯅ ꯈꯜꯂꯦ, ꯃꯥꯒꯨꯝꯕ ꯃꯩꯔꯨꯛꯇ ꯃꯈꯣꯡ ꯄꯥꯟꯕ ꯇꯤꯡꯈꯪ ꯅꯝꯕꯣ ꯄꯣꯕꯒꯕꯨ ꯇꯤꯟꯅꯕ ꯍꯧꯅꯕ꯭ꯔꯥ? ꯃꯥ ꯑꯩ ꯍꯥꯏꯕ ꯑꯗꯨꯗꯤ ꯆꯤꯡꯗ ꯆꯔꯥ ꯆꯥꯃꯤꯟꯅꯩ, ꯍꯤꯞꯂꯦ ꯍꯤꯞꯃꯤꯟꯅꯩ ꯇꯧꯗꯨꯅ ꯋꯥꯅ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯅ ꯄꯥꯟꯃꯤꯟꯅꯔꯛꯂꯕꯅꯤ꯫ ꯃꯥꯕꯨ ꯃꯨꯜꯂꯒ ꯍꯦꯛꯄ, ꯂꯥꯏ ꯀꯠꯄꯗ ꯑꯩꯕꯨꯁꯨ ꯌꯥꯎꯅꯕ ꯊꯧꯔꯥꯡ ꯇꯧꯗꯅ ꯍꯩꯕꯣꯡꯒꯤ ꯃꯇꯨꯅ ꯍꯥꯏꯔꯛꯏ, ꯃꯥꯅꯕꯨ ꯇꯧꯕ꯭ꯔꯥ? ꯃꯤꯅꯗꯤ ꯑꯩꯈꯣꯏꯕꯨ ꯄꯥꯝꯕꯤꯗꯦ꯫ ꯃꯋꯥꯅ ꯍꯥꯏꯔꯛꯏ, ꯇꯥꯅꯤꯡꯗꯦꯍꯦ, ꯑꯩꯒꯤ ꯀꯔꯤ ꯋꯥꯠꯂꯤ? ꯏꯁꯛꯇ ꯋꯥꯠꯄ꯭ꯔꯥ, ꯏꯆꯨꯗ ꯋꯥꯠꯄ꯭ꯔꯥ?
ꯃꯥꯒꯨꯝꯕ ꯃꯦꯔꯨꯛꯇ ꯃꯈꯣꯡ ꯄꯥꯟꯕ ꯇꯤꯡꯈꯪ ꯅꯝꯕꯣ ꯄꯨꯕ ꯃꯥꯅ ꯑꯩꯕꯨ ꯑꯁꯨꯛ ꯎꯁꯤꯠꯇ꯭ꯔꯕꯗꯤ ꯈꯪꯒꯅꯤꯗꯣ ꯍꯟꯗꯛꯇꯤ ꯇꯧꯒꯦ꯫ ꯃꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯁꯥꯎꯅꯨꯗ ꯅꯨꯄꯥ, ꯃꯨꯜꯂꯕ ꯀꯥꯟꯗꯗꯤ ꯃꯥꯅ ꯌꯥꯝꯅ ꯍꯦꯜꯂꯤꯗ꯫ ꯃꯋꯥꯅ ꯍꯥꯏꯔꯛꯏ, ꯇꯥꯅꯤꯡꯗꯦꯅꯦꯍꯦ, ꯃꯨꯜꯂꯕ ꯀꯥꯟꯗ ꯋꯥꯔꯛꯀꯤ ꯇꯌꯥꯟꯃꯨꯛ ꯐꯖꯕ ꯍꯩꯕꯣꯡ ꯑꯩꯕꯨ꯫ ꯃꯇꯨ ꯑꯗꯨꯅ ꯂꯣꯟꯅ ꯅꯣꯛꯇꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, ꯁꯛ ꯉꯥꯛꯇꯅ ꯆꯠꯅꯕ ꯅꯠꯇꯦꯌꯦ, ꯄ꯭ꯔꯃꯥꯟ ꯇꯧꯔꯤꯕ ꯇꯌꯥꯟ ꯑꯗꯨꯃꯛꯄꯨ ꯀꯅꯥꯅꯁꯨ ꯆꯥꯅꯤꯡꯗꯦ, ꯑꯩꯈꯣꯏꯁꯨ ꯑꯗꯨꯒꯨꯝꯕꯅꯤ꯫ ꯃꯋꯥꯅ, ꯄ꯭ꯔꯥꯟ ꯑꯁꯤ ꯆꯥꯛꯂꯦꯗꯀꯣ, ꯅꯨꯄꯤ ꯑꯁꯤ ꯉꯁꯤ ꯃꯃꯥꯏꯗ ꯈꯣꯡꯄꯥꯛꯅ ꯍꯦꯛ ꯀꯥꯎꯕꯕꯨ꯫ ꯊꯩꯕꯣꯡ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯃꯨꯜꯂꯕ ꯀꯥꯟꯗ ꯀꯔꯤꯗ ꯍꯦꯟꯕꯒꯦ ꯍꯥꯏꯌꯨꯅꯍꯦ꯫ ꯃꯇꯨꯅ ꯍꯥꯏꯔꯛꯏ, ꯊꯩꯕꯣꯡꯗꯤ ꯃꯨꯜꯂꯕ ꯀꯥꯟꯗ ꯃꯅꯝꯅ ꯃꯄꯥꯟꯗ ꯃꯐꯝ ꯑꯗꯨ ꯄꯤꯛ ꯊꯜꯂꯤꯗꯣ꯫ ꯀꯔꯤꯒꯨꯝꯕ ꯗꯦꯕ ꯀꯔꯃ ꯑꯃ ꯇꯧꯔꯦ ꯆꯥꯛꯂꯨꯛꯇ ꯇꯥꯕꯗ ꯐꯖꯕ ꯑꯃ ꯑꯣꯏꯗꯣ꯫ ꯅꯤꯡꯊꯤꯅ ꯅꯣꯏꯗꯨꯅ ꯁꯪꯒꯣꯝꯒ ꯇꯣꯠꯇꯨꯅ ꯆꯥꯔꯨꯕꯁꯨ ꯑꯃꯤꯇ꯭ꯔꯃꯨꯛ ꯍꯥꯎꯏ ꯍꯥꯏꯅꯩꯗꯣ꯫ ꯌꯥꯝꯅ ꯍꯥꯏꯗꯨꯅ ꯀꯥꯟꯅꯗꯦ, ꯃꯨꯜꯂꯕꯗꯤ ꯃꯤꯅ ꯌꯥꯝꯅ ꯍꯦꯜꯂꯤ, ꯃꯈꯥ ꯇꯥꯒꯅꯣ꯫ ꯃꯋꯥꯅ, ꯑꯩꯗꯤ ꯃꯨꯜꯂꯒ ꯀꯔꯤ ꯋꯥꯠꯂꯤ? ꯃꯇꯨꯅ ꯈꯨꯝꯂꯛꯏ, ꯍꯥꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯇꯧꯕꯕꯨ ꯍꯥꯏꯕ ꯇꯥꯔꯦꯗꯣ꯫ ꯑꯩꯈꯣꯏꯗꯤ ꯃꯨꯜꯂꯒ ꯃꯤꯅ ꯆꯥꯅꯗꯦ, ꯑꯩꯈꯣꯏꯒꯤ ꯍꯧꯕ ꯃꯐꯝ ꯑꯗꯨꯗꯤ ꯅꯨꯡꯊꯤꯟꯗ ꯁꯦꯛꯄꯤꯒꯤ ꯃꯀꯣꯟ ꯑꯣꯏ꯫ ꯃꯋꯥꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯏ, ꯃꯔꯝ ꯍꯥꯏꯌꯨ, ꯃꯔꯝ ꯍꯥꯏꯌꯨ꯫ ꯃꯇꯨꯅ ꯈꯨꯝꯂꯛꯏ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯕꯨ ꯍꯦꯛ ꯍꯥꯡꯗꯣꯛꯄ ꯅꯠꯇ꯭ꯔꯒ ꯐꯥꯛꯇꯣꯛꯄꯗ ꯇꯨꯃꯤꯠꯅ ꯋꯥ ꯂꯥꯎꯏ꯫ ꯃꯋꯥꯅ ꯍꯥꯏꯔꯛꯏ, ꯄꯥꯏꯕ ꯅꯠꯇ꯭ꯔꯗꯣ, ꯅꯄꯥ ꯊꯣꯡꯆꯠ ꯀꯥꯗꯕꯒꯤ ꯃꯆꯥ, ꯃꯁꯤ ꯍꯥꯏꯕ ꯃꯤ ꯑꯃ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯅꯤꯡꯂꯤꯉꯩꯗ ꯃꯥꯅꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯍꯥꯏꯔꯛꯏ, ꯇꯨꯃꯤꯠ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯆꯥꯗꯕ ꯑꯗꯨꯕꯨꯅꯤꯅꯍꯦ ꯑꯩꯅ ꯁꯥꯎꯔꯤꯕ, ꯆꯠꯈ꯭ꯔꯣ ꯆꯠꯈ꯭ꯔꯣꯅꯍꯦ꯫ ꯃꯇꯨꯅ ꯍꯥꯏꯔꯛꯏ, ꯆꯠꯇꯕꯗꯤ ꯑꯆꯨꯝꯕꯇ ꯍꯥꯏꯔꯒꯕꯨ ꯍꯩꯕꯣꯡ ꯑꯃꯣꯝ ꯃꯄꯥꯝꯗ ꯖꯇ꯭ꯔꯥ ꯇꯧꯈ꯭ꯔꯦ꯫ ꯍꯩꯕꯣꯡꯒꯤ ꯃꯇꯨ ꯂꯩꯔꯤꯉꯩꯗꯗꯤ ꯈꯥꯝ ꯊꯥꯕꯤꯅꯕ ꯃꯤ ꯂꯩꯔꯗꯨꯅ ꯈꯔ ꯈꯔ ꯍꯟꯊꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯗꯨꯁꯨ ꯂꯩꯇ꯭ꯔꯗꯨꯅ ꯃꯇꯧ ꯑꯃ ꯇꯧꯔꯛꯂꯦ꯫ ꯊꯩꯕꯣꯡꯕꯨ ꯊꯑꯣꯏꯔꯛꯇ꯭ꯔꯦ, ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯎꯖꯥꯎ ꯍꯩꯅꯧ, ꯈꯣꯡꯅꯥꯡꯅꯆꯤꯡꯕ ꯎꯖꯥꯎ ꯈꯛꯇꯒ ꯃꯔꯨꯞ ꯑꯣꯏꯈ꯭ꯔꯦ꯫ ꯑꯆꯧ ꯑꯆꯧꯕ ꯄꯥꯃꯦꯟ ꯎꯖꯥꯎꯒ ꯃꯔꯨꯞ ꯑꯣꯏꯔꯛꯂꯕ ꯑꯗꯨꯗ ꯊꯩꯕꯣꯡꯕꯨ ꯎꯁꯤꯠꯇꯕ ꯑꯃꯨꯛ ꯍꯦꯜꯂꯛꯂꯦ꯫ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝꯅ ꯃꯁꯥ ꯑꯆꯧꯕ ꯑꯃ ꯂꯥꯡꯊꯣꯔꯛꯇꯨꯅ ꯊꯩꯕꯣꯡꯒꯤ ꯀꯥꯔꯣꯡ ꯑꯃꯗ ꯅꯜꯂꯔꯦ꯫ ꯃꯇꯝ ꯀꯨꯏꯅ ꯅꯜꯂꯕ ꯑꯗꯨꯗ ꯊꯩꯕꯣꯡ ꯎꯁꯤ ꯆꯪꯂꯦ꯫ ꯑꯗꯨꯗꯒꯤ ꯊꯩꯕꯣꯡꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯂꯝꯁꯨ ꯐꯅ ꯆꯥꯎꯅ ꯂꯩꯔꯤ, ꯑꯩꯉꯣꯟꯗ ꯅꯜꯂꯤꯕ ꯅꯁꯥ ꯑꯆꯧꯕ ꯑꯁꯤꯃꯗꯤ ꯂꯧꯊꯣꯛꯎꯕ꯫ ꯑꯩꯕꯨ ꯅꯪꯅ ꯅꯟꯕ ꯑꯁꯤꯗ ꯎꯁꯤ ꯐꯥꯎꯕ ꯆꯪꯂꯦ꯫ ꯍꯩꯕꯣꯡꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯑꯗꯨꯉꯩ ꯑꯩꯅ ꯑꯩꯈꯣꯏ ꯆꯤꯡꯗꯒꯤ ꯀꯨꯝꯂꯛꯄꯗ ꯍꯥꯏꯕ ꯑꯗꯨꯅꯤ, ꯑꯩꯈꯣꯏ ꯈꯔ ꯈꯔ ꯂꯥꯞꯅ ꯍꯧꯅꯁꯤ꯫ ꯅꯪꯗꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯖꯤꯕꯅꯤ, ꯅꯁꯥ ꯁꯣꯛꯀꯅꯤ ꯍꯥꯏꯅ ꯑꯗꯨꯗ ꯅꯪꯅ ꯃꯌꯥꯗꯦꯗꯣ, ꯑꯄꯪꯕ ꯖꯤꯕꯅꯤꯅ꯫ ꯊꯩꯕꯣꯡꯅ ꯈꯜꯂꯤ, ꯃꯁꯤꯗꯤ ꯈꯣꯟ ꯑꯃ ꯇꯧꯏꯅ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯌꯨꯝ ꯂꯣꯟꯅꯩ ꯅꯛꯅꯩ ꯍꯥꯏꯗꯨꯅ ꯃꯤꯒꯤ ꯃꯔꯝꯗ ꯂꯝ ꯍꯦꯟꯖꯤꯟꯕꯗꯤ ꯆꯨꯝꯗꯦꯗ꯫ ꯍꯩꯕꯣꯡꯅ, ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯒꯦ? ꯊꯩꯕꯣꯡꯅ, ꯑꯥꯏꯅ ꯌꯥꯗꯦꯅꯦ꯫ ꯍꯩꯕꯣꯡꯅ ꯃꯈꯥ ꯇꯥꯔꯛꯏ, ꯀꯔꯤ ꯑꯥꯏꯅꯣ? ꯊꯩꯕꯣꯡꯅ, ꯏꯠꯁ ꯃꯦꯟ ꯍꯥꯏꯕꯗꯤ ꯌꯨꯝꯂꯣꯟꯅꯕ ꯑꯃꯅ ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯎꯁꯥ ꯂꯥꯝꯁꯤꯟꯕ ꯌꯥꯗꯦꯅꯦ꯫ ꯍꯩꯕꯣꯡꯅ, ꯃꯗꯨꯒꯤ ꯑꯥꯏꯟꯗꯨꯗꯤ ꯑꯩꯁꯨ ꯑꯥꯏꯟꯗꯤ ꯄꯥꯁ ꯇꯧꯗꯦ ꯍꯥꯏꯕꯕꯨ ꯊꯦꯛ ꯊꯦꯛꯅ ꯍꯥꯏꯔꯤꯕꯅꯤ, ꯅꯪꯅ ꯍꯧꯖꯤꯛ ꯗꯥꯕꯤ ꯇꯧꯕ ꯌꯥꯔꯣꯏ꯫ ꯊꯩꯕꯣꯡꯅ, ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯕ? ꯍꯩꯕꯣꯡꯅ, ꯃꯇꯝ ꯍꯦꯜꯂꯦ, ꯇꯥꯏꯝ ꯕꯥꯔ ꯑꯣꯏꯔꯦ, ꯎꯁꯥ ꯃꯆꯥ ꯑꯣꯏꯅ ꯏꯟꯊꯣꯛꯈꯤꯕ ꯎꯐꯩ ꯑꯁꯤꯅ ꯋꯥꯏꯍꯨꯝ ꯆꯥꯎꯔꯦ, ꯗꯥꯕꯤ ꯌꯥꯔꯔꯣꯏ꯫ ꯊꯩꯕꯣꯡꯅ ꯍꯥꯏꯔꯛꯏ, ꯇꯥꯅꯤꯡꯗꯕ ꯋꯥꯅꯤꯗ ꯏꯇꯥꯎ, ꯄ꯭ꯔꯦꯝꯒꯤ ꯃꯊꯛꯇ ꯄꯪꯇꯧ ꯇꯧꯔꯒ ꯅꯪꯅ ꯍꯧꯖꯤꯛ ꯑꯥꯏꯟ ꯊꯤꯔꯛꯇꯨꯅ ꯖꯅꯝ ꯑꯁꯤꯃ ꯑꯩꯅ ꯅꯪꯕꯨ ꯄꯨꯗꯨꯅ ꯂꯩꯒꯗꯕ꯭ꯔꯣ? ꯍꯩꯕꯣꯡꯅ, ꯀꯔꯤ ꯇꯧꯕ? ꯅꯪꯅ ꯑꯩꯕꯨ ꯅꯝꯕꯨ ꯄꯨꯕꯗꯤ ꯌꯥꯏꯅ, ꯄꯤꯁꯛ ꯄꯤꯛꯉꯩꯒꯤ ꯃꯔꯨꯞꯅꯤ, ꯅꯪꯗꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯇꯤꯡꯈꯪꯇꯕꯨ ꯅꯝꯕꯨ ꯄꯣꯔꯤ꯫ ꯖꯤꯕ ꯍꯥꯏꯕ ꯑꯁꯤꯅ ꯃꯤꯒꯤ ꯕꯤꯀꯥꯔ ꯑꯀꯥꯏꯕ ꯑꯁꯤ ꯍꯥꯏꯔꯕꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔ ꯃꯥꯜꯂꯦ, ꯁꯥꯎꯃꯟꯈ꯭ꯔꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ꯫ ꯑꯗꯨꯒ ꯊꯩꯕꯣꯡꯅ ꯍꯥꯏꯔꯛꯏ, ꯀꯔꯤ, ꯑꯩꯕꯨ ꯇꯤꯡꯈꯪ ꯅꯝꯕꯨ ꯄꯣꯕ ꯍꯥꯏꯕ? ꯍꯩꯕꯣꯡꯅ, ꯍꯥꯏꯔꯦ, ꯀꯔꯤ ꯇꯧꯒꯦꯒꯦ? ꯊꯩꯕꯣꯡꯅ, ꯍꯥꯏꯒꯦ, ꯀꯔꯤ ꯇꯧꯒꯦꯒꯦ ꯍꯥꯏꯕ, ꯅꯪꯅ ꯇꯨꯃꯤꯠ ꯌꯣꯝꯂꯤꯕ ꯑꯗꯨꯅꯤ꯫ ꯍꯩꯕꯣꯡꯅ, ꯀꯔꯤ ꯂꯋꯥꯏ ꯃꯆꯥ, ꯇꯤꯡꯈꯪ ꯅꯝꯕꯨ ꯄꯣꯕ? ꯊꯩꯕꯣꯡꯅ, ꯅꯪꯗꯨꯝ ꯂꯋꯥꯏ ꯃꯆꯥ, ꯅꯅꯥꯛꯇ ꯄꯥꯏꯔꯤꯕ ꯇꯨꯃꯤꯠ ꯑꯗꯨꯗꯨꯝ ꯍꯨꯝꯃꯨ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯀꯟꯅ ꯈꯠꯅꯔꯝꯃꯦ꯫